LAKLIBA TANG 18 Dagi LEIBAK ASIDA phase 8 THOKNA PANGTHOKKADOURIBA Lok Sabha MEEKHAL ga mari LEINANA Manipur da MATHOU TOURIBA Central Armed Police Force CAPF ke personal Lishing Rom Manipur Dagi Louthoknaba Ministry of Home Affairs na order Thokkhre HAIRI Hiramasigi matang da National ge pauche Aman oiriba Hindustan Times ta fonglakpa pau aman hai Manipur da thokliba irang ase lakshin nabagi pandamda state asida thazilakiba CAPF ke company yankhai handak pangthokadauriba Lok Sabha MEEKHAL ga mari leinana Manipur dagi lauthoklagani haina Ministry of Home Affairs ke makok thongba official amana phongdorakle Manipur dagi lauthokkadauriba CAPF adu CRPF amasung BSF ke personal sing oigani LAKLIBA tang 18 dagi June gi tang ama fauba phase 8 THOKNA PANGTHOKKADOURIBA Lok Sabha MEEKHAL asida LEIBAK sinba thungna CAPF ke personal sing mathau tawhanaba Ministry of Home Affairs na thorang tawre Khongthang asigi damak Manipur da mathau tawriba CAPF ke company yankhai haibadi personal listing rom ase atopa state singda seasonaba lauthokadabani Manipur gi MEEKHAL ase ningthina amadi tangdu leitana pangthokpa haibase police amasung state asigi leiriba akaknaba resource na hotnaba tabani hairi panbayabadi mamang chehigi me tang ahumdagi state asida thorakhiba misi mina yawba thodok sing lakshinabagi damang center na state asida Indian Army yauna CAPF ke personnel listing kuntra taruk rom thazin lakhe Mioi chani rom gi mathakta thawai makhiba kaya amana ngasi fawba thiba khangdana leiriba amadi yumkai kaya mai thaduna mioi lising humfu rom lanjenariba Manipur gi irang ase lakshinabagi damak center dagi thazil lakhiba Central Force ke personal sing ase irang kanba tampak amasung chingi tongan ba mafam singda mathau tawrakhibani